से सूरा अल आराफ की आयत नंबर 158 चामगा यांखैनि पांदगी अऊज़ु बिल्लाहि मिनश शैतानिर रजीम बिस्मिल्लाहिर रहमानिर रहीम कुल या अय्युहन नासु इन्नी रसूलुल्लाहि इलैकुम जमीआ अल्लज़ी लहु मुल्कुस समावाति वल अर्द ला इलाहा इल्ला हुवा हय्यी व युह्यी व युमीत فآمنوا بالله ورسوله النبي الأمي الذي يؤمن بالله وكلماته واتبعوه لعلكم تهتدون. हायु ओ मोहम्मद सल्लल्लाहु अलैहि वसल्लम ओ मियोइबा तसेंगनमक आई अल्लाह के रसूलनी नखोई पुमनमक्ता आसमान सिंगी लैबाक पुमनमक अमसुंग पृथ्वीबु मागी ओइबिरिबा महाक अदुदगी आयत क्या सुननेबा चामगा यांखैनिपान अदुबा मपुदुगी रसूल नेबा इसी मेसेंजर नेबा सि हायल लेमे अल्लाहना हायोना मीसिंगदा मी खुदिमक नत्ते लैतबनी लाई अमत्ता लाटपदा मतिक चाबा इला से मपू से अमत लैतेबा मानतना माना हिंहनबिबनी अमसुंग माना सिहनबिबनी अदुना थाजौ अल्लाह अमसुंग मागी रसूलबु मयेक चत्तबा नबीदुबु मयेक चत्तबा हाइदि मा लाइक तमुदबा उम्मीदु उम्मी यदि ममा लोन खक्त खंगबा ममागी तंपाते तमको लोन खक्त खंगबदु अदु उम्मी कवि अदुगी नबीदुबु थाजौ माना थाजरिबा अल्लाह अमसुंग मागी वही सिंगु अल्लाह सु थाजरिबा अदुरगी अल्लाह ना थारइबा वही आयात सिंग सु थाजरि अदुना मागी तुंग इल्लु नखोय बु लमजिंग बिनाबा सिदा रसूल की तुंग इल्लु ना अर्थ सिलौ न ब्यायबा रसूल ना हाइबा पुंबा इन घ्रोना अदु मुन्ना खन थगदमी रसूल ना हाइदौसी अल्लाह थाजर मतुंगा अल्लाह की वही दु थाजरि माई वही दुनेबा रसूलना हैरकदौरसी अदुना माई मतुंग इंताब मूसागी मीसिंगे मनुंगदा कांगलुप अमा याउखी ग्रुप अमा याउखीबा मखोयदुना लमजिंगखी मीसिंगबु अचुंबना अदुगा मदुना अचुंबदुना वायल तौखी सिदा अल्लाह ने अमका दलील पिरइमी हानगी पैगंबर की अल्लाह की आयतुना मूसागी मीसिंगी मनुंगदा कांगबु अमा याउई अदि मुसाबु याबा मुसागी तुंग इनखिबा लोइना फतब दिनते अदु मकामु याव मखोयदुना सुकरी सिजिनखी वयन तौबक मतमदा वयन तौख्रिसे मीसिंगदा अचुंबदुना अल्लाह ना हैरकपदुना मुसादा सिनरंबा मुसाना पायरंबा पोतुना अदुगा अल्लाह ना खाइदोखी मखोयबु फुरुप तराने थोयदुबु जाति तराइन खाइदोखीदना जाति अममम ओइना अल्लाह ना मुसादा फाउहनखी मंगोंदा इसिंगी हाइजरकपदा मागी मीसिंगदुना ययु नंगी चैसुदुना नुंगजाउदु अदुदगी कामथोरखी मदुदगी इफुत्तरानी थोय कांगबु खुदिमकना खंगजखी मखोयगी इसिंग थकफम अखोयना उरुम लांगहनबिखी मखोयबु लैचिन्ना अदुगा अखोयना थादबिखी मखोयदा मन्ना अमसुंग सलवा सिने एखोगिनी सिने मखोगिनी एखो पार्टी सिने मसा मसाना अदुम खंगनेबा लायदुम खंगे खंगन के अदुगा अखोयना खंगगन ओइबदु तमान तौरोना ला तौहले अखोयना थादबिखी मखोयदा मन्ना अमसुंग सलवा तमान तौबवाना हाइबी दुना चाजरो अफब सिंगदु अखोयना नखोयदा पिबिरिबा चिंजाक अदुदगी मखोयना मांगहन ताकहन खिबा नत्ते अल्लाह बु तौगुमसुंग मखोयना तौजखिबनी अरानबदु मसादा सिपुंबसे अल्लाह ना मखोयदा नियामत तो पीरे अदरगे मखोयदा तमसु तंबीरे नियम नीति मसा मसाना खंगजरदो अल्लाह ना नेबा नियामत तो दसु ऑब्जेक्शन तौरई सिस्टम चाद लेजु कम तौदो अदु पुरवादा पुरवाना तिबुंबसे अल्लाह ना नेबा सिंगदेसी घर चाद क्या फरतो मकोदा लियो मोहम्मद सल्लल्लाहु अलैहि वसल्लम मखोयदा हाइबी खिबदु लैजरो मसिगी शहर सिदा मखोयदा नियामत पी खिबदु खंगल लेनी अल्लाह ना
ꯁꯤꯒꯤ ꯁꯍꯔꯁꯤꯗ ꯂꯩꯖꯔꯣꯅ ꯍꯥꯏꯈꯤꯕ ꯑꯃꯁꯨꯡ ꯆꯥꯖꯔꯣ ꯃꯁꯤꯗꯒꯤ ꯅꯈꯣꯏꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏ ꯆꯥꯅꯤꯡꯕ ꯆꯥꯔꯣ ꯍꯋꯥꯏ ꯆꯥꯒ ꯆꯥꯔꯣ ꯌꯦꯍꯨ ꯆꯥꯒ ꯆꯥꯔꯣ ꯆꯥꯅꯤꯡ ꯆꯥꯔꯣ ꯍꯧꯖꯤꯛꯀꯤ ꯂꯝꯗꯨꯗꯒꯤ ꯁꯍꯔꯗꯨꯗꯒꯤ ꯆꯥꯅꯤꯡꯉꯗꯤ ꯋꯥꯔꯨꯕ ꯍꯥꯏ ꯑꯩꯅ ꯄꯤꯔꯁꯨ ꯄꯥꯝꯗ꯭ꯔꯗꯤ ꯋꯥꯔꯨꯕ ꯍꯥꯌꯨ ꯍꯤꯠꯇꯇꯨꯟ ꯑꯗꯨ ꯆꯪꯕ ꯀꯥꯟꯗꯗꯤ ꯊꯥꯡ ꯊꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯨꯝ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣꯕ ꯍꯤꯠꯇꯇꯨꯟ ꯍꯥꯏꯌꯣ ꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯈꯣꯏ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯦ ꯅꯝꯕꯤꯒꯅꯨ ꯑꯣꯏꯅ ꯍꯥꯏꯌꯨ ꯑꯣꯏꯅ ꯍꯥꯏꯕ ꯑꯂꯥꯟ ꯇꯥꯛꯄ ꯋꯥꯍꯩꯅꯦꯕ ꯁꯤ ꯍꯤꯠꯇ ꯍꯥꯏꯌꯨ ꯑꯣꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯗꯨꯒ ꯆꯪꯉꯨ ꯊꯣꯡꯒꯥꯜꯗꯨ ꯅꯣꯂꯨꯛꯅ ꯅꯣꯟꯊꯔꯒ ꯃꯗꯨꯗ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯨ ꯎꯇꯥꯅꯤ ꯇꯧꯒꯅꯣ ꯑꯩꯈꯣꯏꯅ ꯄꯥꯜꯂꯗꯅ ꯑꯩꯈꯣꯏꯅ ꯉꯝꯃꯗꯕꯅꯤ ꯈꯔ ꯍꯥꯏꯅ ꯆꯪꯒꯅꯣ ꯑꯩꯈꯣꯏꯅ ꯍꯦꯟꯒꯠꯍꯟꯕꯤꯒꯅꯤ ꯑꯐꯕ ꯇꯧꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯅꯥꯗꯨ ꯍꯥꯏꯗꯤ ꯃꯈꯣꯏ ꯁꯍꯔꯗꯨꯗ ꯑꯜꯂꯥꯍꯅ ꯄꯤꯔꯤꯕ ꯃꯈꯣꯏꯗ ꯅꯤꯌꯥꯃꯠ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯗ ꯑꯗꯨ ꯁꯤꯟꯅꯔꯤꯕ ꯁꯍꯔ ꯑꯗꯨꯗꯒꯤ ꯄꯤꯔꯤꯕ ꯅꯤꯌꯥꯃꯠꯁꯤꯡꯗꯨ ꯑꯗꯨꯒꯤ ꯁꯨꯀ꯭ꯔꯤꯌꯥ ꯑꯗꯥ ꯇꯧ ꯑꯜꯂꯥꯍꯅ ꯍꯥꯏꯕꯁꯤ ꯏꯜꯂꯣ ꯍꯥꯏꯕꯅꯦꯕ ꯏꯆꯝ ꯆꯝꯅꯁꯨ ꯆꯪꯕ ꯅꯠꯇꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯁꯨ ꯄꯥꯡꯕꯁꯨ ꯂꯩ ꯑꯗꯨ ꯂꯝꯁꯤꯗ ꯀꯩꯗꯧꯔꯣ ꯍꯥꯏꯕ ꯆꯪꯕꯗꯁꯨ ꯑꯣꯕꯖꯦꯛꯁꯟ ꯇꯧꯋꯤꯗꯅ ꯂꯥꯟꯒꯤꯅꯦꯕ ꯆꯪꯒꯗꯧꯔꯤꯁꯤ ꯂꯥꯟ ꯇꯥꯔꯒ ꯂꯝꯗꯨꯅ ꯑꯩꯈꯣꯏ ꯑꯣꯏꯔꯨ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯑꯌꯥꯁꯤꯗ ꯃꯅꯨꯡꯗ ꯑꯥꯔꯊ ꯈꯟꯊꯕꯗ ꯐꯪꯕ ꯑꯃꯁꯨ ꯌꯥꯎꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯤ ꯔꯁꯨꯜꯒꯤ ꯃꯇꯨꯡ ꯏꯜꯂꯕꯅꯤ ꯑꯩꯈꯣꯏ ꯑꯜꯂꯥꯍꯒꯤ ꯑꯌꯥꯠ ꯄꯥꯏꯔꯝꯅꯤ ꯍꯥꯏꯗꯤ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯀꯅꯨ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯀꯅꯨ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯅꯣꯟꯖꯔꯒ ꯄꯤꯛꯆꯔꯒ ꯆꯪꯉꯨ ꯂꯩꯌꯨ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯅꯤ ꯑꯩꯈꯣꯏꯅꯤ ꯖꯟꯅꯇꯤꯅ ꯀꯂꯔ ꯊꯦꯛꯀꯠꯇꯅ ꯂꯩꯔꯤꯅꯦꯕ ꯈꯨꯇꯥꯅꯤ ꯇꯧꯗꯅ ꯊꯕꯛꯅ ꯇꯧꯗꯕ ꯃꯤ ꯑꯃꯐꯥꯎꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯖꯥꯇꯤ ꯑꯃꯐꯥꯎꯗ ꯀꯅꯥꯒꯨꯝꯕ ꯀꯣꯝ ꯑꯃꯐꯥꯎꯗ ꯃꯨꯛꯎꯕꯩ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯅꯤ ꯑꯩꯈꯣꯏꯁꯦ ꯀꯜꯃꯥ ꯁꯣꯜꯂꯤꯝ ꯖꯟꯅꯇꯤꯅꯤ ꯀꯥꯏ ꯑꯗꯨꯝꯕ ꯄꯣꯏꯟ ꯑꯃꯁꯨ ꯐꯪꯕ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨꯅ ꯍꯣꯡꯗꯣꯛꯈꯤ ꯋꯥꯍꯩꯗꯨ ꯉꯁꯥꯏ ꯑꯜꯂꯥꯍꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯍꯣꯡꯗꯣꯛꯈ꯭ರೆ ꯑꯗꯨꯒ ꯃꯈꯣꯏꯗ ꯍꯥꯏꯕꯤꯈꯤꯕꯗꯨ ꯅꯠꯇꯕ ꯑꯃꯅ ꯃꯈꯣꯏꯗ ꯍꯤꯠꯇꯇꯨꯟ ꯍꯥꯏꯌꯨ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯃꯅ ꯍꯣꯡꯗꯣꯛꯈ꯭ꯔꯦꯕ ꯎꯇꯥꯅꯤ ꯇꯧꯃꯟꯗꯅꯅꯦ ꯑꯗꯨ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯉꯝꯈꯤꯗꯦꯕ ꯑꯗꯨꯅ ꯍꯥꯏꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯏ ꯔꯁꯨꯜ ꯃꯇꯨꯡ ꯏꯜꯂꯕ ꯑꯜꯂꯥꯍꯅꯁꯨ ꯌꯥꯕꯤꯔꯕ ꯅꯤꯌꯥꯃꯠ ꯄꯨꯡꯁꯨ ꯄꯤꯔ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯍꯣꯡꯗꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯈꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯁꯃꯥꯟꯗꯒꯤ ꯂꯦꯞꯇꯅ ꯋꯥꯍꯟꯕ ꯗꯟꯗꯤ ꯑꯃ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯗꯨꯒꯤ ꯂꯥꯟ ꯇꯧꯕ ꯑꯔꯥꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯟꯖꯕꯅꯤ ꯂꯥꯟꯅ ꯖꯥꯂꯤꯝ ꯑꯣꯏꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯖꯥꯂꯤꯝ ꯑꯣꯏꯕ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯍꯪꯉꯨ ꯃꯈꯣꯏꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯁꯍꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯁꯤꯜ ꯍꯦꯟꯕ ꯅꯨꯃꯤꯠꯇ ꯉꯝꯈꯩ ꯂꯥꯟꯊꯣꯛꯈꯤꯕꯗꯨ ꯁꯤ ꯑꯃꯁꯨ ꯅꯤꯡꯁꯤꯡꯅꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯉꯥꯁꯤꯡꯅ ꯏꯐꯣꯡ ꯐꯣꯡꯅ ꯀꯥꯈꯠꯂꯛꯈꯤꯕꯗꯨ ꯃꯈꯣꯏꯗ ꯁꯤꯜ ꯍꯦꯟꯕ ꯅꯨꯃꯤꯠꯇ ꯑꯗꯨꯒ sil henba numit nattabadana sil henba numit nattabadana makoina lakkhidabadu makoida ngadu lakdabdu hujigi numitrana lakpa thingba numitrana asumna Allah na changyeng tawkhibani makoibu makoina singnabaga loinana haiba inkhidabagi adi moina pongthok chawthokibdu Allah na hairaba wahidusu onthok padra lagi ne aman memdu shukriya ada tawdaba aduge adu maina pongthok chawthokibadu gine aba changyeng lawkrisi si tawgadamne koida hangon ha kanadana koida natra mane koida suni ahla kitab sing do lai mi sing do suni adu kona lakdo mi sel si thawdok si thokibra thoktawa haibase hangoba hangoidi khangim ne bana ba adu thokim ne adu wari gogi ti no para lo to hai kibada kangbu amana makhoi gi manungdagi karigi na khoina pautak piruribano Allah na manghallagadaba natraga साथीब दंदी पीरगदब मी कांगलुप अमदा मखोइना हाइखी नानथोक जनबा नखोइगी रब की ममांगदा अमसुंग यारबदी नखोइना ओइजरकनबा अल्लाहबु कीजबा करिगिनो बखंगलुदु हाइदुरिदु hayang ada nanthok pham salik taw mi singdu ada moina na paru kambu na adu sabak isthang du mi singa paru da ala pha ko adu paru su pha na ba pan sema kom sema hura ba no ala ga no asi mi pha na ba taw gre ba adu du amadu taw mi ala thing ba thabak ne khangai na matam loina khangbu du ma ko matam do thing da ba mi sing
ꯊꯤꯡꯗꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯁꯨ ꯃꯔꯥꯜ ꯂꯩꯅꯦ ꯊꯤꯡꯗꯕ ꯃꯤꯗꯨꯁꯨ ꯑꯗꯨ ꯃꯔꯥꯜꯗꯨꯒꯤ ꯋꯥꯅꯦꯕ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯧꯁꯤꯕꯨ ꯑꯜꯂꯥꯍꯅ ꯀꯔꯤ ꯇꯧꯗꯕ ꯑꯜꯂꯥꯍꯅ ꯊꯤꯡꯕ ꯄꯣꯠ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅꯃꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯃꯥꯡ ꯆꯠꯀꯅꯨ ꯍꯥꯏꯅ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯅꯦꯕ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯈꯪꯅ ꯈꯪꯅ ꯇꯧꯔꯨꯔꯒ ꯆꯨꯝꯅꯦꯕ ꯃꯈꯣꯏ ꯇꯧꯔꯁꯨ ꯍꯥꯏꯒꯗꯕꯅꯦꯕ ꯃꯈꯣꯏꯁꯨ ꯍꯥꯏꯍꯧꯒꯗꯕꯅꯦ ꯃꯈꯣꯏꯁꯨ ꯈꯪꯉꯤꯃꯤ ꯃꯣꯏꯅ ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯅ ꯈꯪꯅ ꯑꯩꯈꯣꯏ ꯊꯤꯡꯍꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯕ ꯈꯪꯅ ꯈꯪꯅ ꯊꯤꯡꯍꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯕꯗ ꯃꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯟꯕꯤꯈꯤꯕꯗꯨ ꯑꯜꯂꯥꯍꯅ ꯀꯟꯕꯤꯈꯤ ꯐꯠꯇꯕꯗꯨꯕꯨ ꯊꯤꯡꯖꯈꯤꯕꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯂꯪꯒꯣꯏ ꯆꯟꯁꯤꯟꯈꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨ ꯇꯧꯅꯨ ꯍꯥꯏꯅ ꯃꯆꯤꯟꯅ ꯇꯧꯔꯁꯨ ꯍꯥꯏꯈꯤꯕ ꯑꯩ ꯇꯧꯅꯨ ꯃꯁꯤ ꯑꯜꯂꯥꯍꯅ ꯊꯤꯡꯕ ꯄꯣꯠꯅꯤꯅ ꯒꯨꯅꯥꯅꯤ ꯃꯁꯤ ꯇꯧꯅꯨ ꯑꯜꯂꯥꯍꯅ ꯊꯤꯡꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯨꯗꯤ ꯍꯤꯡꯍꯟꯈꯤꯑꯕ وأخذنا الذين ظلموا ظلم توبة تندب ميسيندو ظلموا سي تندب ميسو چالي ꯊꯤꯡꯗꯃꯤꯗꯨꯅꯤ تندب ميسيندو ꯑꯗꯨꯗꯤ ꯑꯖꯥꯕꯅ ꯂꯪꯒꯣꯏ ꯆꯟꯁꯤꯟꯈꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯅ ꯊꯤꯡꯍꯧꯗ꯭ꯔꯦꯅꯦ ꯑꯇꯣꯞ ꯊꯕꯛ ꯑꯃ ꯑꯗꯨꯒꯤ ꯗꯟꯗꯤ ꯂꯩꯅꯦ ꯑꯩꯈꯣꯏꯅ ꯂꯪꯒꯣꯏ ꯆꯟꯁꯤꯟꯈꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗꯨꯕꯨ ꯐꯠꯈꯤꯗ꯭ꯔꯕ ꯗꯟꯗꯤꯅ ꯃꯈꯣꯏꯅ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯏꯟꯈꯤꯗꯕꯒꯤ ꯐꯥꯁꯤꯛ ꯑꯣꯏꯈꯤꯕꯒꯤ ꯐꯥꯁꯤꯛꯅꯤ ꯁꯤꯅꯤ ꯐꯥꯁꯤꯛ ꯍꯥꯏꯔꯤꯁꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯔꯛꯂꯕꯗ ꯃꯈꯣꯏꯗ ꯊꯤꯡꯂꯤꯕ ꯑꯗꯨꯗ ꯑꯜꯂꯥꯍꯅ ꯍꯥꯏꯈꯤ ꯃꯈꯣꯏꯗ ꯅꯈꯣꯏ ꯌꯣꯡ ꯑꯣꯜꯂꯣ ꯇꯨꯀꯠꯆꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯕ ꯌꯣꯡꯗꯨꯁꯨ ꯍꯦꯛꯇ ꯃꯩꯇꯩꯅ ꯄꯥꯝꯗꯅ ꯂꯥꯠꯂꯤꯕꯗꯨ ꯅꯠꯇꯕ ꯇꯨꯀꯠꯆꯅ ꯍꯟꯊꯅ ꯌꯦꯡꯕꯤꯔꯕ ꯌꯣꯡ ꯑꯣꯟꯅꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯨ ꯅꯪꯒꯤ ꯔꯕꯅ ꯁꯤ ꯑꯜꯂꯥꯍꯅ ꯔꯁꯨꯜꯗ ꯍꯥꯏꯔꯤꯃꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯨ ꯅꯪꯒꯤ ꯔꯕꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯃꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯣꯏꯗ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯃꯈꯣꯏꯗꯨꯅ ꯁꯣꯛꯍꯟꯒꯗꯕ ꯃꯈꯣꯏꯕꯨ ꯐꯠꯈꯤꯗ꯭ꯔꯕ ꯗꯟꯗꯤꯅ ꯃꯤ ꯐꯠꯇꯕ ꯃꯤ ꯊꯥꯖꯤꯜꯂꯒ ꯃꯈꯣꯏꯗ ꯑꯣꯠꯅ ꯍꯟꯒꯅꯦꯕ ꯁꯤꯒꯤꯁꯤ ꯍꯟꯈ꯭ꯔꯦꯗꯅ ꯍꯥꯟꯅꯁꯨ ꯍꯧꯖꯤꯛꯁꯨ ꯅꯩꯔꯤꯁꯤꯕꯣ ꯃꯦꯁꯦꯖ ꯑꯃꯒ ꯑꯍꯩꯂ ꯀꯤꯇꯥꯕ ꯀꯥꯡꯕꯨꯗ ꯅꯠꯇꯅ ꯅꯩꯔꯤꯁꯤ ꯑꯗꯨꯒ ꯄꯥꯡꯒꯜ ꯂꯥꯛꯅꯔꯦꯅ ꯀꯞꯅꯗꯅ ꯂꯥꯎꯅꯗꯅ ꯁꯤ ꯀꯔꯤꯒꯤꯅꯣ ꯈꯟꯊꯒꯗꯕꯅꯤ ꯇꯁꯦꯡꯅꯃꯛ ꯅꯪꯒꯤ ꯔꯕꯇꯤ ꯌꯥꯡꯕꯅꯤ ꯗꯟꯗꯤ ꯄꯤꯕꯗ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯇꯤ ꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯑꯗꯨ ꯍꯟꯖꯤꯜꯂꯛꯑꯗꯤ ꯀꯣꯛꯄꯤꯒꯅꯦꯕ ꯌꯥꯝꯅ ꯀꯣꯛꯄꯤ ꯍꯩꯌꯦꯕ ꯑꯜꯂꯥꯍꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯖꯥꯇꯤ ꯀꯌꯥ ꯊꯣꯛꯅ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯗꯤ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯅꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯗꯤ ꯃꯗꯨ ꯅꯠꯇꯦ ꯑꯜꯂꯥꯍꯅ ꯆꯥꯡ ꯌꯦꯡꯈꯤ ꯃꯈꯣꯏꯕꯨ ꯑꯐꯕꯅ ꯑꯃꯗꯤ ꯐꯠꯇꯕꯅ ꯃꯈꯣꯏꯅ ꯍꯟꯖꯔꯛꯅꯕ ꯍꯥꯏꯕ ꯏꯟꯕꯗ ꯑꯗꯒꯤ ꯑꯋꯥꯕꯁꯨ ꯂꯥꯛꯍꯜꯂꯤ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ ꯑꯩꯈꯣꯏꯅ ꯆꯥꯡ ꯌꯦꯡꯈꯤꯑꯕ ꯁꯤꯒꯤꯁꯤ ꯆꯥꯡ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯌꯦꯡꯗꯧꯔꯤꯅꯤ ꯑꯃꯨꯛ ꯍꯜꯂꯛꯀꯗ꯭ꯔꯥ ꯂꯥꯜꯂꯍꯨꯝ ꯌꯥꯔꯖꯦꯕꯨ ꯁꯤꯒꯤꯁꯤ ꯃꯈꯣꯏꯗ ꯆꯥꯡ ꯌꯦꯡꯈꯤꯃꯤ ꯍꯥꯟꯅ ꯑꯍꯂꯤ ꯀꯤꯇꯥꯕꯇ ꯑꯩꯈꯣꯏꯗꯁꯨ ꯌꯦꯡꯉꯤꯃꯦꯕ ꯍꯜꯂꯛꯅꯕ ꯀꯩꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃ ꯀꯨꯔꯥꯟꯒꯤ ꯑꯌꯥꯠꯀꯤ ꯈꯤꯂꯥꯞ ꯑꯔꯥꯟꯕ ꯑꯃ ꯆꯠꯊꯔꯦ ꯑꯩꯈꯣꯏ ꯏꯁꯥꯁꯤ ꯑꯩꯈꯣꯏꯗꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯒ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯗꯅꯤ ꯋꯥꯔꯤ ꯂꯤꯔꯤꯁꯤꯗꯤ ꯏꯕꯔꯠꯀꯤ ꯋꯥꯅꯦꯕ ꯄꯔꯥ ꯂꯧꯅꯕꯅꯦꯕ ꯑꯩꯈꯣꯏꯗꯅꯤ ꯍꯥꯏꯔꯤꯁꯤ ꯋꯥꯍꯜꯂꯛꯑꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯛꯑꯁꯨ ꯆꯥꯡ ꯌꯦꯡꯅ ꯈꯟꯒꯗꯕꯅꯤ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯍꯨꯠ ꯁꯤꯟꯕꯁꯤꯡ ꯂꯥꯏꯔꯤꯛꯇꯨꯕꯨ ꯐꯪꯖꯍꯧꯕꯁꯤꯡ ꯃꯈꯣꯏꯅ ꯂꯧꯈꯤ ꯑꯅꯦꯝꯕ ꯄꯨꯟꯁꯤꯗ ꯊꯦꯟꯗꯨꯅ ꯊꯝꯕꯤꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯕు ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯂꯧꯋꯦꯕ ꯑꯗꯨ ꯅꯠꯇꯕꯁꯤꯡꯗꯨꯗꯤ ꯑꯗꯨ ꯂꯧꯕꯗꯨ ꯀꯔꯤꯅ ꯍꯥꯏ ꯁꯤ ꯌꯥꯅꯤꯗ ꯁꯍꯨ ꯐꯔꯣꯅ ꯑꯂꯥꯝ ꯀꯣꯛꯄꯤꯅꯤꯅ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯗ ꯂꯥꯛꯂꯕꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨ ꯃꯈꯣꯏꯅ ꯃꯗꯨ ꯇꯥꯞ パイꯒꯅꯤ ꯂꯧꯈꯤꯗꯕ꯭ꯔꯥ ꯃꯈꯣꯏꯗꯒꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯋꯥꯁꯛꯇꯨ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯗꯕꯅꯤ ꯑꯜꯂꯥꯍꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯅꯠꯇꯅ ꯑꯗꯨꯒ ꯃꯈꯣꯏꯅ
ꯄꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯗ ꯌꯥꯎꯔꯤꯕꯗꯨꯁꯨ ꯗꯔꯁꯄꯤ ꯇꯥꯛꯁꯤ ꯑꯈꯦꯔꯠꯀꯤ ꯌꯨꯝꯅ ꯍꯦꯟꯅ ꯐꯕꯅꯤ ꯑꯈꯦꯔꯠꯀꯤ ꯌꯨꯝꯅ ꯍꯦꯟꯅ ꯐꯕꯅꯤ ꯑꯜꯂꯥꯍꯕꯨ ꯀꯤꯖꯕꯁꯤꯡꯒꯤꯗꯤ ꯑꯗꯨꯅ ꯅꯈꯣꯏ ꯈꯟꯊꯈꯤꯔꯣꯏꯗ꯭ꯔꯥ ꯃꯤꯉꯣꯟꯗꯅ ꯑꯗꯨꯝ ꯍꯥꯏꯕ ꯄꯥꯁꯨ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯃꯁꯥꯁꯨ ꯈꯪꯉꯤꯕ ꯑꯗꯨꯒ ꯃꯁꯥꯅꯕꯨ ꯐꯪꯒꯗꯕ ꯑꯣꯏꯔꯕ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯕ ꯑꯜꯂꯥꯍꯅ ꯌꯥꯔꯁꯨ ꯌꯥꯗ꯭ꯔꯁꯨ ꯗꯔꯁꯨ ꯃꯥꯐꯤ ꯍꯦꯁꯤ ꯃꯗꯨ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕꯁꯤꯡꯗꯣ wasaki wado saki wado darasu tawriba adu darasu tawriba takpada asna su chatrami ba mo san taniba adu wado ki wasaki law bu mo ko thirai ki law ki natra haji law adubu lairik aduda quran da chetna ya najaba amasung namaz pukhatjabasing tasenama ekoina manghanba tawbiroi mana phat mana fattaba chumthokjabasing fattaba chumthokjaraba man tawrudu chumthorene adre quran ge aya singse chetna ya najare namaz su pukhatle tawra ke adu chetna ya nare adu idi mi singdi kasu manghallo royo yara sibo to sitanga amlo sallallahu alaihi wasallam yam luriya ba khan tharuda ekoina